G News da thabak tawbo mioi kunipan tamthirba laina laisat asiki positive oire haina news channel asigi editor in chief Sudhir Chowdhury na phongdokhre haukibai rai numitta Sudhir Chowdhury na DNA da wangang khibada company asigi employee ama tamthirba laina laisat asigi positive oire haiba confirm tawba laikhrabani matung tarakpada mioi aduga punna thabak tawminaba amadi naknaruba tai mioi singi khongul libagi thorang laukhutuna lakhi G News na thadorkiba statement amana haiki madudi hojik phawbuda news channel asigi employee kunipan tamthirba laina laichat asigi positive oire haiba chapchana khangba ngamle mioi ayamba layong uthorokpa tawdri haukiba me manga dasu New Delhi da thabak tawba Telangana gi pawmi ahum laina laichat asina positive oiramba thengnaki Telugu television channel amada thabak tawba journalist ahum layeng nabagi matangda Telangana laingak na lupa lakh tarani thoi kai thoki New Delhi da laiba Telangana Bhavan gi Resident Commissioner Gaurav Upal gi khuthangda senpham adu khusinakhibaga loinana tamthirba laina laichat positive oireba pawmi sing layeng naba thorang lokhutki mamang tha dasu Mumbai da television news channel amada thabak tawba pawmi 56 tamthirba laina laichat asigi positive oikhrabani Tamil Nadu gi oina su pawmi kunthra positive oibagi thodok thokhiba laikhre Seirek sida India gi oina tamthirba laina laichat asigi apunba case masing lising maudrani panga chani marphu yokhibaga loinana khudong thiningai oirba laina laichat asina sian khiba mising lising ahum ga sukna marphu tare yore narubadagi phagalakpa mising na lising kunthra taruk ka chani pan kun mangani aduga maleng gi oina tamthirba laina laichat asigi apunba case masing lakh nipuni pan ga lising kunthra teret ka chani pan marphu mari yore laina asina maram oiraga sikhiba mising na lakh ahum ga lising tara teret ka chamga tarani thoi sure Narubadagi phagalakpa misingna lakh tara nipanga lising humdra humdoi chatruk humdra taret ni hairi aduga atopa paw amana police na high court ki staff ama lockdown violator ni haiduna phurbagi wathok oikre state sida su tamthirba laina laichat ki mayokta lokhalakpa kanba section thorangi manungda lockdown gi mari suba tangkak ngarangdagi chanaba hauba numit maktada high court of Manipur gi staff ama police na athingba si thugaiba violator ni haiduna liseina kanduna phurubadagi wathok oiraktuna high court ta meeting pangthokhibaga loinana makhatana ngasi pangthokadaba meeting da chief secretary Dr. J Suresh Babu amasung DGP LM Khokte yaurana ba khangankhre Thaudo asi ngarang ayuk ki court hour hauramdai pung 8:45 rom tarakpada Sagol ban thangapat ki hek mamang da leiba NRL oil pump gi manak Imphal Jiribam National Highway paringi mafam amada thokibani Police ki team amagi manung dagi personnel amana liseina kanduna phokiba staff adugi maming Thangjam Chandra Kumar Kawi masagi chahi 38 sure Sagol ban thangjam lairakdagini Mahak Manipur Judicial Academy gi Lower Division Assistant oibadagi chahi anirom henbagi mamangdagi High Court of Manipur gi account section da attach tawduna lairkhibani hairi TI Chandra Kumar na pawmi singda phongdorkhibada mahak mahusagum court ta chatnabagi damak gari macha ama thauraga yumdagi thorkhibani thaudok thokpham du yorukpada mahak police personnel amana khamlaga kadai chattoino yumda changu hairakhi hairi Masida mahakna office ta chatkani haiduna khumlingai da atopa police personnel amana tunglomdagi liseina kanduna phujilakkhibadagi mahakna masabu makha tana saktak chanabagi tanja phangkhidre hairi mahak phurga yumda changu haiduna tansilakpadagi changlaktuna yum yoraga ayuk pung 10 rom tarakpada mahakki authority ama oiriba Manipur Judicial Academy gi joint director K Brajakumar retired census judge da thaudodugi matangda mobile phone da report tawki hairi adu mahakki report adu taraba matungda joint director na thaudoktugi matangda aiba report ama high court ki registrar general da pisilu harakpadagi report ama iraga mangonda phukibagi ashokpa mafamgi photo amaga konana RG da WhatsApp ki khuthangda thaki hairi mahakki report adu dagi mahakna makha tana wa haiba nangdringai da mahakku tunglomdagi phuba horakhi haina phongdorbi Thaudos ki report tawkhraba matung ayuk pung 10 makhai helakpada Justice Lanu Sungkum Jamir gi courtroom number 2 da apunba mifam ama pangthoki mifam asida Justice Khairakpam Nobin Justice Ahanthem Bimol Advocate General High Court Bar Association of Manipur amasung All Manipur Bar Association gi thaupuba sing senior advocate sing na singba saruk yaki loinana meeting asina makha tana khanagadaba saruk singina ngasi ayuk pung 11:45 rom tarakpada courtroom asimaktada pangthokani hairi ngasi gi makha tana mifamduda puthoktuna khanagadaba agenda singna High Court of Manipur amasung masigi subordinate court singi function singi matang court singi sitting sing leiba matam singda High Court ki staff sing amasung advocate sing free movement tawbuda ayaba piba amasung High Court ki staff sing amasung advocate singda thau pibagi wafamda singba singni ngasi pangthokadaba meeting asigi mangoinana
एडवोकेट जनरल नाउरेम कुमारजीत की माइकईदगी ऑफिशियल ओइबा अईब चेरोल अमा अखनना चीफ सेक्रेटरी डॉक्टर जे सुरेश बाबू अमसुंग डायरेक्टर जनरल ऑफ पुलिस LM खौतेदा एड्रेस तौदुना थाखरे चेरोल अदुदा मीटिंग असी हाई कोर्ट की जज सिंगा लोइनाना कोर्ट सिंगी सिटिंग सिंगी मतंगदा पांगथोकदबनी हाइना पनबगा लोइनाना लेंगा की मकोक थोंगबा ऑफिशियल अनि असी मतम चाना सरुक यारोना बसु खंगनख्रे ऑफिशियल अनि सिबु मीटिंग सिदा यावहन्नबगी वारेप असी ngarang पांगथोखरिबा मिफमना लौखिबनी हाइरे अरोबदा पाउबिलाई न्यूज सिदागी वीडियो येंगबिरि खुदिंगमकपु थागतचरी।